labukta phau tharga khoina har hapise pandong chawnaba charong chumnabane angang ai ba ngas ki pambi je masi imung jineba labukse laihau sineba nuksi chanana torga khoi myam loina ba gi phoche minum si masi angang singda khoina pi dragadi angang aphabadi kadai dei thola de ge doko aduna aina khanjabada imung je masi patana amtang paisa su yam tingmina te ko nuai leimina ba hona biu tabudabu thabak subadi tanba yadre thabak suba khwaidagi kai ba jati je khwaidagi chaokhattriba jati ni ana paisa tan ba earning paisa tungjen ma saving paisa thada ba investment ohum ji kawida ba habidi lupa tham da lising tara da talasu ama tungjen ba do phari ni tham da lising yang kai phanga am tungjen radi mongondagi lising tara phang tan ba dune na paisa tan ba heli ne tungjen ba ji kawida ba tan ba di ni how tan ba yare Manipuri paisa tan ba ya khazana khoina sidi tawbe ade sidi ikai sidi adu tawi ada tawi de leibi wane ba ai adu lehan janing de masi chaukhat pagi wakhan leiba mina paisa tan ba de ikai ba gi posil leibam thokte adu paisa talan ningi nupa su nupi su aduga unnecessary da khoi yung gi kharsa me ama kana da ba to budu adu tohon janingi paisa saving to honingi aduga ari budo khakra thadaraga hene hena chaukhat lutna basu hona jahanningi ko masmain toroga imung ji sum puragadi ain khanjabada angang singse thidongna khoi ngokshina bangang kya yawren khali inkhalakpagi makhut mon lawduna aigi chanupi hoigera chanupa hoigera ko an oiraba aigi kubok ineboki khuiraba masaduda lumbu sana tap tumda da paibiraga wari sanu kari kaige ba an jingduna sabu wari je maman yaudi ga khanbiro no khwaidi tangba asset ne ba do an je imungi library ne ba